Wari Sapuna Tabiriba Singbu Taramna Okshari. Ngasigi tangkak asi hujadringayda tabiriba singda ningsing japa amana. Wari asi kanagumbi amataga mari lenajade. Pumnamag wakal na sagat jaba ngaktani. Lobir asi Basanti Kangjamgi Banglo Nepal Subatangka. Batani na adum na thongdu kitang hangba horap ko matam aduda khanghudana mapalomdagi thong adu khangnam nam khairi. Matam aduda Patani su pakat boy kariboy toraga thong adu kan thingjina bo hona jaki. Adubo mapandagi nam khairak liba thongi sapu aduna kan kibana thong adu mahak na ngak bada warami. Matam aduda Patani ki masa adu su yamna nungairaktre. Aduna yamna su ware. Uchil na jinna mana thong adu ngaksillaga masa adu thong adu da ngatharaga sordu thabet hondrun leiringai tanja aduda Kanghudana Patani daki I khara tapna chen thab haurakle. Matam aduda mahak su adum khangle. Mahak angang unagadore haiba. Adubo mama ama oiragani haina harauna leigadabadu mitlugi pirangna mahut chenkre. Adugo Robert pusu yamna toina magi wakhalduna kaujaki. Nang la aroidra ima isabu kallaroidra. Nang na ipamda bibi benungsi kudola se mang pauna han mangamdana adumak loy kro haibra. Nang lao Robert ngasisu hanaki matogum ima isabu kallaro. Asumna Patani konjel thok na kapne. Madugi tanja aduda mapalum thangbadagi thong adu sapu kan kaukhairak Matam aduda Patani su thong aduda ngatharaga yamna wana leiribanina kaurak liba thong adugi sapu aduna kanman kibana masadu upsillaga phanayam sangna chathokduna leimaida oina takre. Matam aduda angang unagadaba mikup kharatama ngairaba Patani gi mabuk aduda pura yeshinduna upsillaga takibana Patani du China paurakduna yamna kanna konthang yaina lauruklami. Aduga mapanda leiriba makhoi mari adu sat sangsillatuna banglo adugi thong adu thingjenkre. Matam aduda Patani leimaida tharo onduna onthokwa fibam amada leiri. Aduga magi masa adusu I yamna taire. Adubu la iba myoising adugi thamoidu angakpani. Aduk fibam chadana mama amagi saktam langgadaba mikup kharatama ngairabi Patani du miyoibagi minungsi utuna singkat pibagi mahutta makhoidi lila drama yengbagum leptana yengli. Adubo Patani du haugatpa ngamboy ngamdaboy yamna wana haugatjarakibani. Adubo patraba miyoising aduna amuksu laktan intubire. Handakti Patani du mayadagi isu warakle. Matam aduda miyoising aduna Patani bu karemnaba miteng yengduna sum sangsilaki. Matam aduda Patani su pamsit sitlaga makhongdu namana ngaklaga matung asum handuna banglo adugi ani suba thongjaw adu makhutna inthoklaga changsinkre. Matam aduda miyoi amana sat changsilaga Patani bu thanggatuna manung thangbada leiriba ka adugi phamungda tup launa amuksu thadabikre. Patani sor thinggatuna humang kangle. Asumna mahak masak kanjanabagidamak aduk thina pibam chadrabadu amuk haugatuna lotnabu hotnajaki. Adubo makhoina koitan tanabiduna onthokna thina otpire. Aduga Patani su magi puknungda yauriba angang adu soktanaba hotnabada amukka hena suwarami. Adubo patraba miyoising aduna Patani ki masamdu phoiraga yamna tukatjaba mawong mataw utuna makhoi masal onsinnaduna noknarami. Adubo Patani di makhoina tawribadu urabasu karisu hairudre. Masadu yamna nungairaktabadagi leimaida oina haithakre. Aduga angang unagi tawrakle. Adubo laibak thibadi mahakna angang unabada sizinnagadaba thawna pumba mangkre. Haibadi mahak patraba miyoising aduga langna phana tawbada masadu loina sonthakre. Hanadagisu wakhal nungaitabadagi chak chaboy chadaboy tawraga leirakhibanina mapangal amata yaudre. Adumna
ꯋꯥꯅ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯂꯦꯞꯄ ꯂꯩꯇ ꯁꯤꯟꯊꯔꯒ ꯃꯥꯏꯊꯣꯡ ꯁꯨꯛꯅ ꯈꯥꯡꯂꯤꯉꯩꯒꯤ ꯃꯇꯝ ꯑꯗꯨꯗ ꯄꯇꯥꯅꯤꯒꯤ ꯃꯕꯨꯛ ꯆꯞ ꯆꯥꯅ ꯐꯠꯇ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯊꯥꯡꯁꯥꯡ ꯑꯃ ꯄꯥꯏꯔꯒ ꯈꯥꯡꯊꯤꯟ ꯊꯤꯟꯖꯤꯟꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯄꯇꯥꯅꯤꯗꯤ ꯑꯃꯨꯛꯇꯪ ꯈꯪꯂꯥꯎ ꯂꯥꯎꯔꯝꯂꯒ ꯃꯈꯨꯠ ꯃꯁꯥꯗꯨ ꯑꯅꯤ ꯑꯍꯨꯝꯂꯛ ꯈꯞ ꯈꯞ ꯆꯤꯡꯂꯝꯂꯒ ꯑꯔꯣꯏꯕ ꯑꯣꯏꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯤꯅꯨꯡꯁꯤ ꯍꯩꯇꯅ ꯄꯇꯥꯅꯤꯕꯨ ꯃꯤꯑꯣꯠ ꯊꯤꯅ ꯑꯣꯠꯄꯤꯔꯕ ꯃꯇꯨꯡ ꯑꯃꯨꯛꯁꯨ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯍꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯄꯇꯥꯅꯤꯅ ꯕꯪꯒ꯭ꯂꯣ ꯑꯗꯨꯒꯤ ꯃꯅꯨꯡꯗ इहिंग नाहिंग मरक अदुदा सीरगा तादुन लेहौरे। महाकना हौखिबा मतम हाइबदी रोबर्टना मयुमदा चटख्रबा मतुंग मतोमता मची मची उंगदुना यामना वाना खांजरखिबनी। मचा उरगनी हाइबगी असादा अदुगा मसागी मसक फावबा खंगदा ताइबंगदा मागी इ थनमलरोय मतागुम ममा मचा मफम अदुदा अदुमक अरोइबा याहिब तानखि। मदुगी मतुंग ngaihak leiraga patanigi thawai adu mafam aduda koipai paidun leiki aduga mahakna yamna warauna thong aduda yenglaki matam aduda thong adu mathanta lonchin chaki asumna numit adu hokre madugi no ngalakpada robert tu banglo aduda amuk laklami mama amadi makhoina thajaba misak kharaga loinana makhoina lakiba matam adudadi banglo adugi thong adu hango haiba yakidre robert su patani bu kau kauduna thong hango kayarak haijaki adubu thong adudi hanglakidre aduga robert ki mama leisna du matau adu karino haina khalami adubu patani gi thawai adudi banglo adugi mapanda koipai paiduna amuk leiki aduna robert na toribu mayam adu loina urami aduga magi asiba hakchang polang adugi manakta changsinduna munna yenglaga mahaki mapuroiba lae haugatlo thong hango haibugum kaptuna haijaki aduga mapalomdana robert na patani bu malae thong hango haiduna thong adu kok kok thinduna kauri aduga banglo adugi manungdana patani du thong aduda amuk chensinduna hangdoknana hotna jaki adubo upai leitre kapchaba khak natana asumna robert su banglo adugi thong thongnau adugi ahoba makul leibra haina banglo adugi akoiba aduda chen chenduna patani bu kaurga yengjaki adubo amatu uba phangidre somdana patani gi thawai aduna asumna mafam adugi isorbu chetna mabukningda khurum jatuna haijaki mafam sibu koliba palem patho aton bagidi changjafam oiriba thamoi seng ningjarabadi apamba khudingmak pibiba ngamba nacha aina taibangda hingningagi matamda khanagi mafamda lankhidaba asengbamakta oirabadi nachabu isorgi sakti pinabiduna aigi thawai asi ahingba mi amagum posak khudingmak paiba sokpa yahanbiyo ahina mafam asida mabu ngaidun leiri haibasi matang khanganbiyo asumna patani thamoi sokna kaplei madugi tancha aduda patani na haijaki wafam adu mafam adubu koliba isor aduna yare haibagi matagum khanghoudana akanba nungsit ki sahum amadi athiada akhak arau kayaga loinana angak kumatau ama haibadu oire matau adu ubada leisna du kiba phawrami aduga machanu pa robert pu chatlasi hairaki matam aduda robert na yaramde aduga banglo adugi manungdana patani du mamit uisinduna makut tingthoklaga banglo adugi manung fauna sitki banungsit aduna masada yehanki asumna ngaihaki matung patani du mamit sat pangaki mahakna mamit pangako matamdadi patani gi mamit ani du langtrik lange matam aduda patani gi thawai adu ahingba taibangmi amagum tawraki asumna silamba nungsit amadi akhak arau loina chap lepkhre asumna nungsit amadi akhak arau sing lepkhruba matam aduda leisnana machanu pa robert pu makhut paiduna haiphet chingba horaki mayumda hallasi haiduna madugi mikup aduda khanghoudana banglo adugi thongjau adu tapna hanglakpagi makol taraki matam aduda robert amadi leisna atai leiribasing adu thong adomda yenglaki makhoini yenglakpa matamda banglo adugi thongjau adu maya haiphet kadunu lerami robert tu khangchen chensilaki patani bu kauduna
ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯦꯛ ꯆꯪꯂꯛꯄ ꯃꯇꯝꯗ ꯂꯩꯃꯥꯏꯗ ꯏ ꯈꯔ ꯇꯩꯗꯨꯅ ꯂꯩꯕꯗꯨ ꯎꯔꯛꯈꯤ ꯑꯗꯨꯒ ꯂꯩꯁꯅꯥ ꯍꯣꯏꯁꯨ ꯕꯪꯒ꯭ꯂꯣ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯈꯤ ꯃꯈꯣꯏꯁꯨ ꯎꯔꯦ ꯊꯣꯡꯖꯤꯟ ꯍꯦꯛ ꯀꯥꯟꯁꯤꯟꯈꯤꯕꯗ ꯏ ꯈꯔ ꯇꯥꯗꯨꯅ ꯂꯩꯕꯗꯣ ꯃꯇꯝ ꯑꯗꯨꯗ ꯂꯩꯁꯅꯥ ꯑꯃꯗꯤ ꯑꯇꯩ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯀꯤꯕ ꯐꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯔꯣꯕꯥꯔꯠꯇꯤ ꯌꯥꯝꯅ ꯄꯥꯈꯠꯅ ꯕꯪꯒ꯭ꯂꯣ ꯑꯗꯨꯒꯤ ꯑꯅꯤꯁꯨꯕ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯆꯪꯁꯤꯟꯈꯤ ꯃꯇꯝ ꯑꯗꯨꯗ ꯅꯥꯀꯟꯗ ꯏ ꯈꯔ ꯇꯥꯗꯨꯅ ꯂꯩꯕꯗꯨꯁꯨ ꯎꯔꯛꯈꯤ ꯃꯗꯨ ꯎꯕꯗ ꯔꯣꯕꯥꯔꯠꯇꯨ ꯆꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯄꯇꯥꯅꯤꯕꯨ ꯀꯧꯔꯛꯈꯤ ꯑꯗꯨꯒ ꯃꯈꯣꯡꯗꯨ ꯇꯞꯅ ꯇꯞꯅ ꯊꯥꯡꯂꯒ ꯐꯃꯨꯡ ꯃꯅꯥꯛꯇꯨꯗ ꯆꯪꯁꯤꯜꯂꯛꯈꯤ ꯑꯁꯨꯝꯅ ꯃꯥꯅ ꯍꯥꯏꯐꯦꯠ ꯆꯦꯞꯊꯔꯒ ꯄꯇꯥꯅꯤꯕꯨ ꯀꯧꯔꯨꯕ ꯃꯇꯝꯗꯗꯤ ꯏꯅ ꯄꯨꯡꯂꯨꯞ ꯂꯨꯞꯂꯕ ꯄꯇꯥꯅꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯎꯔꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯔꯣꯕꯥꯔꯠꯇꯨ ꯌꯥꯝꯅ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯒ ꯄꯇꯥꯅꯤꯕꯨ ꯃꯥꯒꯤ ꯃꯈꯨꯠꯇꯨꯅ ꯉꯥꯛꯂꯒ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯔꯝꯃꯤ ꯑꯗꯨꯕꯨ ꯄꯇꯥꯅꯤꯗꯤ ꯈꯨꯝꯂꯛꯈꯤꯗ꯭ꯔꯦ ꯑꯁꯨꯝꯅ ꯂꯩꯁꯅꯥ ꯍꯣꯏꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯔꯣꯕꯥꯔꯠꯅ ꯄꯇꯥꯅꯤꯒꯤ ꯏꯅ ꯂꯨꯞꯂꯕ ꯍꯛꯆꯥꯡ ꯑꯗꯨ ꯀꯣꯜꯂꯒ ꯀꯞꯄꯗꯨ ꯎꯕꯗ ꯃꯈꯣꯏ ꯂꯣꯏꯅ ꯄꯥꯈꯠꯂꯝꯃꯤ ꯔꯣꯕꯥꯔꯠꯇꯨ ꯀꯞꯂꯒ ꯃꯃꯥꯗ ꯍꯥꯏꯔꯛꯂꯝꯃꯤ ꯃꯃꯥ ꯌꯦꯡꯉꯣ ꯅꯃꯧ ꯅꯨꯄꯤꯁꯦ ꯑꯩꯕꯨ ꯉꯥꯏꯕꯗ ꯃꯍꯥꯛ ꯋꯥꯔ ꯃꯥꯜꯂꯦ ꯃꯐꯝ ꯑꯁꯤꯗ ꯄꯣꯊꯥꯗꯨꯅ ꯂꯩꯔꯝꯂꯦ ꯃꯥꯁꯦ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯀꯧꯕ ꯈꯨꯝꯂꯛꯈꯤꯗ꯭ꯔꯦ ꯑꯁꯨꯝꯅ ꯔꯣꯕꯥꯔꯠꯇꯨ ꯌꯥꯝꯅ ꯀꯞꯂꯝꯃꯤ ꯉꯁꯥꯏ ꯃꯈꯩꯗꯤ ꯄꯇꯥꯅꯤ ꯃꯇꯧ ꯀꯔꯝꯅ ꯁꯤꯈꯤꯕꯅꯣ ꯍꯥꯏꯕ ꯈꯟꯖꯤꯜꯂꯨꯗꯦ ꯍꯧꯖꯤꯛꯇ ꯚꯥꯞ ꯂꯥꯛꯏ ꯑꯗꯨꯅ ꯄꯇꯥꯅꯤꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯀꯗꯥꯏ ꯀꯗꯥꯏꯗ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯒꯦ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯄꯇꯥꯅꯤꯒꯤ ꯃꯕꯨꯛ ꯑꯗꯨꯗ ꯊꯥꯡꯅ ꯊꯤꯟꯈꯤꯕꯒꯤ ꯃꯐꯝ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯔꯣꯕꯥꯔꯠꯇꯨ ꯃꯐꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯑꯗꯨ ꯀꯣꯏꯌꯦꯡ ꯌꯦꯡꯂꯛꯈꯤ ꯄꯇꯥꯅꯤ ꯍꯥꯠꯄꯗ ꯁꯤꯖꯤꯟꯅꯈꯤꯕ ꯊꯥꯡꯁꯥꯡ ꯑꯗꯨ ꯈꯔ ꯆꯠꯊꯣꯛꯂꯒ ꯏꯅ ꯄꯨꯝꯇꯩ ꯇꯩꯔꯒ ꯇꯥꯗꯨꯅ ꯂꯩꯕꯗꯨ ꯎꯔꯛꯈꯤ ꯑꯁꯨꯝꯅ ꯔꯣꯕꯥꯔꯠꯇꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯇꯥꯅꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯊꯥꯡꯗꯨꯅ ꯄꯨꯊꯣꯔꯛꯈꯤ ꯑꯗꯨꯒ ꯂꯩꯁꯅꯥ ꯍꯣꯏꯁꯨ ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯄꯇꯥꯅꯤꯒꯤ ꯊꯋꯥꯏ ꯑꯗꯨꯁꯨ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯊꯣꯛꯂꯛꯈꯤ ꯑꯗꯨꯒ ꯂꯩꯁꯅꯥꯒꯤ ꯃꯁꯥꯗ ꯃꯈꯣꯏꯒꯤ ꯃꯇꯨꯡꯗ ꯃꯤ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯃꯈꯛꯁꯨ ꯁꯥꯃꯤꯜ ꯐꯪꯉꯝꯃꯤ ꯂꯩꯁꯅꯥꯗꯨ ꯃꯇꯨꯡ ꯍꯥꯏꯐꯦꯠ ꯍꯟꯗꯨꯅ ꯌꯦꯡꯂꯛꯈꯤ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯃꯤ ꯑꯃ ꯂꯦꯞꯄꯒꯤ ꯃꯑꯣꯡꯗ ꯂꯩꯔꯝꯈꯤ ꯑꯗꯨꯕꯨ ꯂꯩꯁꯅꯥꯗꯤ ꯊꯣꯏꯗꯣꯛꯅ ꯄꯥꯈꯠꯄ ꯐꯥꯎꯔꯨꯗꯦ ꯃꯔꯝꯗꯤ ꯄꯇꯥꯅꯤꯒꯤ ꯊꯋꯥꯏ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯈꯪꯉꯤ ꯃꯗꯨꯗꯤ ꯃꯍꯥꯛ ꯌꯥꯝꯅ ꯅꯤꯡꯉꯝꯗꯅ ꯃꯤꯅ ꯍꯥꯠꯂꯒ ꯁꯤꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯌꯥꯝꯅ ꯄꯦꯟꯗꯅ ꯅꯤꯡꯉꯝꯗꯅ ꯁꯤꯈꯤꯕ ꯊꯣꯛꯂꯕꯗꯤ ꯁꯣꯏꯗꯅ ꯃꯐꯝ ꯑꯗꯨ ꯇꯝꯅꯒꯅꯤ ꯃꯁꯤꯗꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯈꯪꯅꯔꯕ ꯋꯥꯐꯝ ꯑꯃꯅꯤ ꯃꯔꯝ ꯑꯗꯨꯅ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗꯦ ꯑꯁꯨꯝꯅ ꯔꯣꯕꯥꯔꯠꯅ ꯄꯇꯥꯅꯤꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯒ ꯕꯪꯒ꯭ꯂꯣ ꯑꯗꯨꯒꯤ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯇꯞꯅ ꯊꯝꯂꯒ ꯃꯥꯒꯤ ꯃꯊꯥꯗ ꯉꯥꯊꯍꯟꯗꯨꯅ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯒ ꯀꯞꯇꯨꯅ ꯂꯩꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯂꯩꯁꯅꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯃꯈꯣꯏꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯅꯈꯣꯏ ꯀꯅꯥ ꯀꯅꯥꯅꯣ ꯃꯐꯝ ꯑꯁꯤꯗ ꯑꯆꯧꯕ ꯀꯣꯝ ꯑꯃ ꯇꯧꯊꯣꯛꯂꯣ ꯑꯗꯨꯒ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯐꯨꯝꯂꯁꯤ ꯑꯁꯨꯝꯅ ꯂꯩꯁꯅꯥꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯗꯨꯅ ꯃꯈꯣꯏ ꯈꯔꯅ ꯑꯆꯧꯕ ꯀꯣꯝ ꯑꯃ ꯈꯔ ꯂꯨꯇꯛꯅ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯔꯣꯕꯥꯔꯠꯇꯨ ꯄꯨꯔꯅꯤꯃꯥ ꯊꯥꯖꯒꯨꯝ ꯇꯔꯨ ꯇꯔꯨꯔꯕꯤ ꯄꯇꯥꯅꯤꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯇꯩꯔꯤꯕ ꯏ ꯃꯔꯤꯛꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯃꯈꯨꯠꯇꯨꯅ ꯅꯨꯡꯁꯤꯅ ꯇꯩꯊꯣꯛꯄꯤꯔꯒ ꯃꯔꯥꯏꯕꯛ ꯑꯗꯨꯗ ꯆꯨꯞꯂꯒ ꯍꯥꯏꯔꯛꯏ ꯄꯇꯥꯅꯤ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯂꯩꯍꯧꯔꯣꯀꯣ ꯑꯩꯅ ꯅꯪꯕꯨ ꯀꯟꯕ ꯉꯝꯍꯧꯗ꯭ꯔꯦ ꯑꯩꯅ ꯑꯆꯧꯕ ꯑꯁꯥ ꯀꯌꯥꯒ ꯂꯣꯏꯅꯅ ꯏꯕꯥꯅꯤꯗ ꯅꯠꯇꯅ ꯍꯌꯦꯡ ꯆꯥꯔꯣꯟ ꯁꯨꯔꯣꯟ ꯐꯥꯎꯕꯒꯤ ꯑꯣꯏꯍꯧꯅꯕ ꯁꯥꯈꯤꯕ ꯆꯥꯎꯔꯕ ꯕꯪꯒ꯭ꯂꯣ ꯑꯁꯦ ꯁꯪꯗꯨꯅ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯤ ꯅꯪꯅ ꯑꯩꯕꯨ ꯀꯌꯥꯗ ꯋꯥꯅ ꯉꯥꯏꯖꯔꯝꯒꯗꯕ ꯑꯩꯁꯨ ꯈꯪꯈꯤꯗꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯅꯣꯡꯗꯝꯕ ꯃꯥꯅ ꯅꯪꯒꯤ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯑꯄꯥꯝ ꯅꯨꯡꯁꯤ ꯁꯦꯠꯅꯧ ꯈꯥꯏꯅꯧ ꯇꯝꯂꯝꯕꯅ ꯉꯁꯤꯗꯤ ꯀꯥꯏꯅꯔꯦ ꯅꯪꯕꯨ ꯃꯇꯝ ꯆꯥꯅ ꯌꯦꯡꯁꯤꯟꯕꯤꯈꯤꯗꯦ ꯍꯥꯏꯅ ꯋꯥꯔꯧꯒꯅꯨꯀꯣ ꯑꯩꯒꯤ ꯂꯦꯝꯍꯧꯔꯤꯕ ꯄꯨꯟꯁꯤ ꯑꯁꯤꯁꯨ ꯅꯪꯕꯨ ꯅꯤꯡꯁꯤꯡꯂꯒ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯂꯒꯅꯤ ꯑꯁꯤ ꯂꯝꯗꯝ ꯑꯗꯨꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯨꯔꯣꯀꯣ ꯑꯩꯒꯤ ꯄꯇꯥꯅꯤ ꯑꯁꯨꯝꯅ ꯔꯣꯕꯥꯔꯠꯇꯨ ꯀꯞꯂꯒ ꯄꯇꯥꯅꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯃꯥꯒꯤ ꯃꯊꯥꯗꯒꯤ ꯇꯞꯅ ꯏꯟꯊꯣꯛꯂꯒ ꯃꯈꯣꯏ ꯈꯔꯅ ꯇꯧꯕ ꯂꯣꯏꯔꯕ ꯑꯆꯧꯕ ꯀꯣꯝ ꯑꯗꯨꯗ ꯇꯞꯅ ꯊꯥꯡꯊꯔꯒ ꯔꯣꯕꯥꯔꯠꯀꯤ ꯃꯈꯨꯠꯇꯨꯅ ꯂꯩꯕꯥꯛ ꯈꯔ ꯄꯥꯏꯔꯒ ꯑꯍꯨꯝꯂꯛ
ꯆꯥꯏꯁꯤꯟꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯄꯇꯥꯅꯤꯒꯤ ꯊꯋꯥꯏ ꯑꯗꯨꯁꯨ ꯃꯄꯨꯔꯣꯏꯕ ꯔꯣꯕꯥꯔꯠꯀꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯂꯒ ꯀꯞꯂꯦ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯖꯩ, ꯔꯣꯕꯥꯔꯠ, ꯅꯪꯒꯤ ꯌꯥꯊꯪ ꯑꯩꯒꯤ ꯏꯀꯣꯛ ꯑꯁꯤꯗ ꯍꯥꯞꯇꯨꯅ ꯃꯥꯂꯦꯝ ꯑꯁꯤꯗ ꯇꯥꯍꯜꯂꯔꯣꯏ꯫ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯪꯒꯤ ꯌꯥꯊꯪ ꯏꯟꯗꯨꯅ ꯆꯥꯎꯔꯕ ꯕꯪꯒ꯭ꯂꯣ ꯑꯁꯤ ꯑꯩꯅ ꯁꯪꯗꯨꯅ ꯂꯩꯍꯧꯔꯒꯦ꯫ ꯍꯟꯗꯛꯀꯤ ꯃꯄꯣꯛ ꯑꯁꯤꯗꯗꯤ ꯅꯪꯒꯤ ꯁꯦꯕꯥ ꯃꯄꯨꯡ ꯐꯥꯅ ꯇꯧꯈꯤꯗ꯭ꯔꯦ꯫ ꯃꯊꯪ ꯃꯄꯣꯛ ꯍꯥꯏꯕꯗꯣ ꯃꯗꯨ ꯂꯩꯔꯝꯂꯕꯗꯤ ꯑꯩꯁꯦ ꯅꯪꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯅ ꯑꯃꯨꯛ ꯍꯟꯅ ꯐꯪꯖꯒꯦ, ꯑꯗꯨꯒ ꯅꯪꯒꯤ ꯁꯦꯕꯥ ꯇꯧꯖꯒꯦꯀꯣ꯫ ꯑꯁꯨꯝꯅ ꯄꯇꯥꯅꯤꯁꯨ ꯀꯞꯄ ꯌꯥꯕ ꯀꯞꯂꯦ꯫ ꯑꯗꯨꯒ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯄꯇꯥꯅꯤꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯂꯩꯕꯥꯛꯇꯨꯅ ꯅꯤꯡꯊꯤꯅ ꯈꯨꯝꯖꯤꯜꯂꯒ ꯐꯨꯝꯖꯤꯟꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯕꯪꯒ꯭ꯂꯣ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯔꯣꯕꯥꯔꯠꯅ ꯆꯦꯠꯅ ꯂꯣꯟꯁꯤꯟꯗꯨꯅ ꯊꯝꯂꯝꯂꯒ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯔꯣꯕꯥꯔꯠꯅ ꯃꯈꯣꯡ ꯍꯦꯛ ꯊꯥꯡꯗꯣꯔꯛꯄ ꯃꯇꯝꯗ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯐꯥꯎꯔꯛꯈꯤ꯫ ꯄꯇꯥꯅꯤꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕꯣꯏꯁꯨ ꯈꯜꯂꯤ꯫ ꯄꯇꯥꯅꯤꯁꯨ ꯔꯣꯕꯥꯔꯠꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯌꯦꯡꯗꯨꯅ ꯀꯞꯇꯨꯅ ꯂꯩꯍꯧꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯒꯤ ꯑꯍꯤꯡ ꯑꯗꯨꯗ ꯄꯇꯥꯅꯤꯗꯨ ꯃꯥꯒꯤ ꯍꯛꯆꯥꯡ ꯐꯨꯝꯈꯤꯕ ꯃꯐꯝ ꯑꯗꯨ ꯃꯥꯅ ꯍꯣꯠꯇꯣꯛꯂꯒ ꯃꯥꯒꯤ ꯊꯋꯥꯏ ꯑꯗꯨ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯗ ꯑꯃꯨꯛ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡ ꯀꯣꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯄꯇꯥꯅꯤꯒꯤ ꯃꯈꯨꯠ ꯑꯅꯤ ꯑꯗꯨ ꯁꯠ ꯁꯠ ꯊꯤꯟꯒꯠꯂꯛꯇꯨꯅ ꯂꯣꯡꯅ ꯍꯧꯒꯠꯂꯛꯏ꯫ ꯄꯇꯥꯅꯤꯗꯨ ꯃꯥꯅ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗꯗꯤ ꯃꯁꯥꯗꯨ ꯂꯩꯕꯥꯛ ꯈꯔꯁꯨ ꯄꯛꯂꯛꯏ, ꯑꯗꯨꯒ ꯍꯦꯛ ꯌꯦꯡꯈꯤꯕꯗ ꯑꯀꯤꯕ ꯁꯛꯇꯝ ꯑꯃ ꯑꯣꯟꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯕꯪꯒ꯭ꯂꯣ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛ ꯆꯪꯈ꯭ꯔꯦ꯫ ꯑꯗꯨꯒ ꯑꯁꯣꯝꯗꯅ ꯖꯦꯛꯇꯨ ꯄꯇꯥꯅꯤ ꯍꯥꯠꯇꯣꯛꯂꯝꯃꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯔꯣꯕꯥꯔꯠꯄꯨ ꯑꯆꯧꯕ ꯁꯥꯒꯩ ꯑꯃꯒꯤ ꯅꯤꯡꯉꯣꯜ ꯑꯃ ꯂꯧꯗꯨꯅ ꯂꯩꯅꯕꯒꯤ ꯋꯥꯐꯝꯁꯨ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯣꯕꯥꯔꯠꯅ ꯌꯥꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯍꯧꯈꯤ, ꯅꯤꯅꯤ ꯍꯧꯈꯤ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯖꯦꯛꯇꯨ ꯃꯥꯒ ꯍꯦꯛ ꯈꯨꯟ ꯊꯪꯅꯕ ꯑꯗꯨꯗ ꯆꯠꯇꯨꯅ ꯃꯃꯧ ꯅꯨꯄꯤ ꯊꯤꯔꯝꯃꯤ꯫ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯑꯆꯧꯕ ꯁꯥꯒꯩ ꯑꯃꯒꯤ ꯈꯨꯠꯀꯟ ꯄꯥꯡꯒꯜꯂꯕ ꯏꯃꯨꯡ ꯑꯃꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯦꯛꯅ ꯃꯆꯥꯅꯨꯄꯥꯒꯤ ꯋꯥ ꯇꯥꯗꯕꯤꯗ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯣꯝꯗꯅ ꯔꯣꯕꯥꯔꯠꯅ ꯂꯨꯍꯣꯡꯕ ꯍꯥꯏꯗꯣꯛꯈꯣ ꯍꯥꯏꯗꯨꯅ ꯀꯟꯅ ꯃꯄꯥꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯨꯍꯣꯡꯕ ꯄꯥꯝꯗ꯭ꯔꯤꯕꯁꯤ ꯄꯇꯥꯅꯤꯒꯤ ꯋꯥ ꯉꯥꯛꯇꯁꯨ ꯅꯠꯇꯦ, ꯃꯍꯧꯁꯥꯗꯒꯤ ꯅꯨꯄꯤ ꯑꯉꯥꯡꯗ ꯈꯔ ꯃꯤꯇꯥꯖꯕꯅꯤꯅ ꯑꯇꯣꯞꯄ ꯈꯔꯒ ꯂꯣꯏꯅꯗꯨꯅ ꯂꯩꯕꯒꯤꯅꯤ꯫ ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯈꯤꯗꯨꯅ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯁꯨ ꯌꯧꯁꯤꯜꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯂꯨꯍꯣꯡꯕ ꯑꯗꯨ ꯆꯠꯂꯝꯗꯥꯏꯒꯤ ꯃꯇꯝ ꯑꯗꯨꯗ ꯔꯣꯕꯥꯔꯠꯇꯨ ꯊꯤꯕ ꯈꯪꯗ꯭ꯔꯦ꯫ ꯑꯗꯨꯒ ꯁꯣꯝꯗꯅ ꯕꯣꯔ ꯂꯥꯛꯇꯦ ꯍꯥꯏꯗꯨꯅ ꯃꯍꯩ ꯉꯥꯡꯅꯕ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯐꯅ ꯊꯦꯡꯖꯤꯜꯂꯕ ꯐꯥꯎꯕ ꯕꯣꯔ ꯂꯥꯛꯇꯕꯗꯒꯤ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯃꯤꯅ ꯁꯥꯎꯅ ꯂꯥꯛꯇꯨꯅ ꯖꯦꯛꯄꯨ ꯐꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯕꯨꯡ ꯑꯃꯗꯤ ꯃꯄꯥ ꯀꯩꯔꯣꯜ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯁꯥꯎꯅ ꯍꯥꯏꯔꯛꯈꯤ, ꯅꯆꯥꯒꯤ ꯃꯕꯨꯛꯅꯤꯁꯨ ꯈꯪꯗꯅ ꯀꯔꯤꯒꯤ ꯃꯤꯒꯤ ꯂꯩꯁꯥꯕꯤ ꯑꯃꯕꯨ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯂꯦꯞꯊꯣꯛꯂꯨꯔꯤꯕ? ꯍꯧꯖꯤꯛꯇꯤ ꯅꯪ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯉꯣ꯫ ꯑꯁꯨꯝꯅ ꯂꯨꯍꯣꯡꯕꯗꯨ ꯀꯥꯏꯔꯦ꯫ ꯑꯗꯨꯒ ꯅꯨꯄꯤ ꯃꯌꯨꯝꯅ ꯖꯦꯛꯄꯨ ꯐꯥꯔꯒ ꯌꯥꯝꯅ ꯊꯤꯅ ꯐꯨꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯦꯛꯇꯨ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯂꯛꯈꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯃꯌꯨꯝ ꯌꯧꯔꯛꯂꯒ ꯃꯆꯥꯅꯨꯄꯥ ꯔꯣꯕꯥꯔꯠꯄꯨ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯣꯕꯥꯔꯠꯇꯨ ꯕꯪꯒ꯭ꯂꯣꯔꯣꯝꯗ ꯆꯠꯈꯤ ꯍꯥꯏꯔꯛꯄꯗꯒꯤ ꯖꯦꯛꯇꯨ ꯌꯥꯝꯅ ꯁꯥꯎꯅ ꯕꯪꯒ꯭ꯂꯣ ꯑꯗꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯣꯝꯗꯅ ꯔꯣꯕꯥꯔꯠꯇꯤ ꯀꯅꯥꯒꯨꯝꯕꯤ ꯑꯃꯒ ꯏꯔꯥꯡ ꯀꯩꯊꯦꯜ ꯀꯥꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ꯫ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯄꯇꯥꯅꯤꯅꯗꯤ ꯂꯣꯏꯅ ꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯖꯦꯛꯅ ꯕꯪꯒ꯭ꯂꯣ ꯑꯗꯨ ꯍꯦꯛ ꯌꯧꯔꯛꯄꯒ ꯔꯣꯕꯥꯔꯠꯄꯨ ꯀꯣꯏꯀꯧ ꯀꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯕꯪꯒ꯭ꯂꯣ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯍꯦꯛ ꯆꯪꯂꯛꯄ ꯃꯇꯝꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯕꯪꯒ꯭ꯂꯣ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯈꯥꯡꯊꯤꯡ ꯊꯤꯡꯖꯤꯜꯂꯛꯈꯤ꯫ ꯃꯤꯀꯨꯞꯇꯨꯗ ꯖꯦꯛꯇꯨ ꯈꯪꯉꯥꯏ ꯍꯥꯏꯔꯛꯈꯤ, ꯀꯅꯥꯅꯣ ꯊꯣꯡ ꯊꯤꯡꯖꯤꯜꯂꯛꯏꯕ? ꯊꯣꯡꯗꯣ ꯍꯥꯡꯉꯣ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯗꯨ ꯍꯥꯏꯔꯒ ꯃꯇꯨꯡ ꯑꯣꯟꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯅꯨꯄꯤ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯈꯤ꯫ ꯖꯦꯛ ꯑꯗꯨ ꯄꯥꯈꯠꯇꯨꯅ ꯅꯨꯄꯤ ꯑꯗꯨꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨ ꯑꯁꯨꯝ ꯖꯦꯛꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯦꯛ ꯃꯇꯨꯡ ꯑꯁꯨꯝ ꯍꯟꯗꯨꯅ, ꯅꯪ ꯀꯅꯥꯅꯣ? ꯆꯪꯁꯤꯜꯂꯛꯀꯅꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨ ꯂꯨꯞꯊꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯁꯠ ꯅꯣꯟꯈꯠꯂꯛꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯈꯪꯂꯦ ꯅꯨꯄꯤ ꯑꯁꯤ ꯄꯇꯥꯅꯤꯅꯤ ꯍꯥꯏꯕ꯫ ꯑꯗꯨꯒ ꯖꯦꯛꯅ, ꯑꯣ, ꯅꯪ
ꯃꯇꯝ ꯑꯗꯨꯗ ꯄꯇꯥꯅꯤ ꯈꯣꯟꯖꯦꯜ ꯍꯧꯅ ꯅꯣꯛꯂꯒ ꯃꯥꯅꯤ ꯑꯩꯅꯤ ꯄꯇꯥꯅꯤ ꯑꯁꯨꯝꯅ ꯍꯧꯈꯤꯕ ꯃꯇꯝ ꯈꯔꯗ ꯖꯦꯛꯅ ꯃꯉꯣꯟꯗ ꯎꯠꯈꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯃꯗꯤ ꯃꯍꯥꯛꯅ ꯁꯤꯔꯝꯗꯥꯏꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯉꯣꯟꯗ ꯐꯪꯈꯤꯕ ꯆꯩꯅꯥ ꯃꯌꯥꯝ ꯑꯗꯨ ꯃꯊꯪ ꯃꯊꯪ ꯅꯤꯡꯁꯤꯡꯂꯛꯈꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯨꯃꯤꯠ ꯁꯨꯔꯦ ꯑꯁꯨꯝꯅ ꯄꯇꯥꯅꯤꯗꯨ ꯖꯦꯛꯇ ꯐꯟ ꯆꯣꯡꯁꯤꯜꯂꯒ ꯖꯦꯛꯄꯨ ꯂꯩꯃꯥꯏꯗ ꯅꯝꯁꯤꯜꯂꯒ ꯃꯈꯧꯔꯤ ꯃꯦꯠꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯖꯦꯛꯁꯨ ꯃꯁꯥ ꯀꯟꯖꯅꯕ ꯍꯣꯠꯅꯖꯈꯤ ꯑꯗꯨꯕꯨ ꯄꯇꯥꯅꯤꯗꯤ ꯏꯁꯣꯔꯒꯤ ꯁꯛꯇꯤ ꯌꯥꯎꯕꯅꯤꯅ ꯖꯦꯛꯅ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯖꯔꯕꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯑꯁꯨꯝꯅ ꯄꯇꯥꯅꯤꯅ ꯖꯦꯛꯄꯨ ꯍꯥꯠꯈ꯭ꯔꯦ ꯑꯗꯨꯒ ꯁꯣꯝꯗꯅ ꯔꯣꯕꯥꯔꯠꯅ ꯃꯄꯥ ꯐꯥꯈ꯭ꯔꯦ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇꯨꯗ ꯖꯦꯛꯀꯤ ꯈꯣꯡꯒꯨꯜ ꯂꯤꯔꯨꯒꯦ ꯍꯥꯏꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯖꯦꯛꯇꯨ ꯕꯪꯒ꯭ꯂꯣ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯅꯪ ꯆꯠꯈꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯆꯠꯈꯤꯕꯅꯤ ꯑꯁꯨꯝꯅ ꯃꯤꯑꯣꯏ ꯑꯃꯅ ꯍꯥꯏꯔꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯔꯣꯕꯥꯔꯠꯇꯨ ꯄꯨꯡꯉꯛ ꯉꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯑꯁꯣꯝꯗꯗꯤ ꯆꯠꯇꯦꯅ ꯑꯁꯨꯝꯅ ꯔꯣꯕꯥꯔꯠꯇꯨ ꯕꯪꯒ꯭ꯂꯣ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯕꯪꯒ꯭ꯂꯣ ꯑꯗꯨ ꯍꯦꯛ ꯌꯧꯔꯛꯄ ꯃꯇꯝꯗ ꯖꯦꯛꯇꯨ ꯕꯪꯒ꯭ꯂꯣ ꯑꯗꯨꯒꯤ ꯍꯦꯛ ꯃꯃꯥꯡꯗ ꯁꯤꯗꯨꯅ ꯇꯥꯔꯒ ꯂꯩꯔꯝꯈꯤ ꯃꯇꯝ ꯑꯗꯨꯗ ꯔꯣꯕꯥꯔꯠꯅ ꯃꯄꯥꯕꯨ ꯀꯧꯔꯒ ꯀꯞꯂꯝꯃꯤ ꯑꯗꯨꯒ ꯀꯅꯥꯅ ꯃꯄꯥꯕꯨ ꯍꯥꯠꯄꯅꯣ ꯊꯣꯛꯂꯛꯎ ꯑꯩꯕꯨꯁꯨ ꯍꯥꯠꯂꯣ ꯑꯁꯨꯝꯅ ꯀꯣꯏꯂꯥꯎ ꯂꯥꯎꯈꯤ ꯃꯇꯝ ꯑꯗꯨꯗ ꯄꯇꯥꯅꯤꯗꯨ ꯔꯣꯕꯥꯔꯠꯀꯤ ꯃꯃꯥꯡꯗ ꯂꯦꯞꯂꯛꯈꯤ ꯔꯣꯕꯥꯔꯠꯇꯨ ꯃꯗꯨ ꯎꯕꯗ ꯉꯛꯆꯥꯅꯅ ꯌꯦꯡꯂꯛꯈꯤ ꯑꯗꯨꯒ ꯔꯣꯕꯥꯔꯠꯀꯤ ꯊꯃꯣꯏꯅ ꯄꯇꯥꯅꯤꯕꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯀꯥꯎꯕ ꯍꯧꯔꯛꯂꯕꯅꯤ ꯑꯗꯨꯒ ꯄꯇꯥꯅꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯅꯪ ꯑꯩꯕꯨ ꯈꯪꯗ꯭ꯔꯕ꯭ꯔꯥ ꯔꯣꯕꯥꯔꯠ ꯔꯣꯕꯥꯔꯠꯅ ꯑꯗꯨꯗꯤ ꯅꯪꯅꯔꯥ ꯑꯩꯒꯤ ꯐꯥꯗꯔꯕꯨ ꯍꯥꯠꯂꯤꯕꯁꯦ ꯄꯇꯥꯅꯤꯁꯨ ꯃꯥꯅꯤ ꯑꯩꯅꯅꯤ ꯔꯣꯕꯥꯔꯠꯅ ꯀꯔꯤ ꯃꯔꯝꯒꯤ ꯄꯇꯥꯅꯤꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯊꯋꯥꯏꯅꯤ ꯈꯟꯖꯕ ꯃꯍꯥꯛꯄꯨ ꯀꯔꯤꯒꯤ ꯅꯁꯥꯅ ꯌꯥꯗꯅ ꯂꯨꯍꯣꯡꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤꯕ ꯑꯗꯨꯒ ꯑꯩꯕꯨ ꯃꯍꯥꯛꯅ ꯑꯣꯠꯄ ꯌꯥꯕ ꯑꯣꯠꯈ꯭ꯔꯦ ꯑꯩ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯑꯁꯨꯝꯅ ꯄꯇꯥꯅꯤꯗꯨ ꯀꯞꯂꯛꯈꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯔꯣꯕꯥꯔꯠꯅ ꯊꯥꯖꯕ ꯉꯝꯗꯦ ꯃꯗꯨꯗꯤ ꯄꯇꯥꯅꯤꯗꯤ ꯃꯥꯒꯤ ꯃꯈꯨꯠꯇꯨꯅ ꯂꯩꯔꯣꯜ ꯅꯨꯡꯗ ꯐꯨꯝꯖꯤꯟꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯀꯔꯝꯅ ꯑꯍꯤꯡꯕ ꯃꯤꯁꯛ ꯑꯃꯒꯨꯝ ꯂꯩꯔꯝꯂꯤꯕ ꯑꯁꯨꯝꯅ ꯔꯣꯕꯥꯔꯠꯅ ꯄꯇꯥꯅꯤꯕꯨ ꯊꯥꯖꯗꯕꯒꯤ ꯃꯑꯣꯡ ꯑꯃꯈꯛ ꯎꯕ ꯐꯪꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯄꯇꯥꯅꯤꯗꯨ ꯔꯣꯕꯥꯔꯠꯄꯨ ꯌꯥꯝꯅ ꯋꯥꯔꯧꯔꯝꯃꯤ ꯑꯗꯨꯗꯒꯤꯗꯤ ꯔꯣꯕꯥꯔꯠꯁꯨ ꯄꯇꯥꯅꯤꯗ ꯑꯁꯥꯎꯕ ꯈꯣꯟꯐꯝꯗ ꯋꯥꯍꯩ ꯀꯌꯥ ꯍꯥꯏꯗꯨꯅ ꯈꯨꯠ ꯊꯥꯕ ꯍꯧꯔꯛꯈꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯗꯨꯅ ꯈꯨꯠ ꯊꯥꯅꯔꯛꯄꯗꯒꯤ ꯄꯇꯥꯅꯤꯅ ꯔꯣꯕꯥꯔꯠꯄꯨꯁꯨ ꯃꯈꯧꯔꯤ ꯃꯦꯠꯈ꯭ꯔꯦ ꯑꯗꯨꯒ ꯑꯁꯨꯝꯅ ꯀꯞꯂꯒ ꯌꯥꯝꯅ ꯄꯦꯟꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯃꯐꯝ ꯑꯁꯤꯗ ꯅꯪ ꯂꯥꯛꯈꯤꯅꯤ ꯈꯟꯗꯨꯅ ꯑꯍꯤꯡꯕ ꯃꯤꯁꯛ ꯑꯃꯒꯨꯝ ꯋꯥꯅ ꯉꯥꯏꯖꯈꯤꯕꯅꯤ ꯑꯗꯨꯕꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯅꯈꯣꯏꯗꯤ ꯑꯀꯥꯎꯕ ꯌꯥꯝꯅ ꯅꯥꯏꯒꯟꯕ ꯃꯔꯝꯅ ꯉꯁꯤꯗꯤ ꯅꯪꯒꯤ ꯊꯃꯣꯏꯗ ꯂꯩꯔꯝꯕ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯑꯗꯣ ꯃꯃꯤ ꯁꯥꯝꯈ꯭ꯔꯕꯅꯤꯅ ꯅꯪ ꯍꯤꯡꯂꯤ ꯍꯥꯏꯕꯒꯤ ꯑꯩꯉꯣꯟꯗ ꯋꯥꯍꯟꯊꯣꯛ ꯂꯩꯇ꯭ꯔꯦ ꯅꯪꯗꯤ ꯉꯥꯏꯍꯥꯛꯀꯤ ꯏꯊꯛ ꯏꯔꯥꯡꯗ ꯇꯥꯎꯗꯨꯅ ꯂꯩꯕꯅꯤꯅ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯈꯤꯕꯤ ꯑꯩꯒꯤ ꯑꯋꯥꯕꯗꯤ ꯅꯪꯅ ꯀꯔꯤꯁꯨ ꯈꯪꯕꯤꯈꯤꯗꯦ ꯑꯗꯨꯅ ꯅꯪꯁꯨ ꯅꯪꯒꯤ ꯅꯄꯥꯒꯤ ꯃꯇꯨꯡ ꯏꯜꯂꯣꯀꯣ ꯑꯁꯨꯝꯅ ꯄꯇꯥꯅꯤꯅ ꯔꯣꯕꯥꯔꯠꯄꯨꯁꯨ ꯍꯥꯠꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗꯒꯤ ꯍꯧꯅ ꯕꯪꯒ꯭ꯂꯣ ꯑꯁꯤꯗ ꯍꯦꯛ ꯆꯪꯈꯤꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯉꯁꯤ ꯐꯥꯎꯕ ꯍꯤꯡꯅ ꯊꯣꯛꯂꯛꯈꯤꯗ꯭ꯔꯤ ꯑꯗꯨꯒ ꯄꯇꯥꯅꯤꯁꯨ ꯄꯦꯟꯗꯕ ꯃꯌꯥꯝꯅ ꯌꯣꯝꯂꯒ ꯁꯤꯈꯤꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯕꯅꯤꯅ ꯃꯤ ꯍꯥꯏꯕ ꯃꯤꯁꯤ ꯃꯍꯥꯛꯅ ꯑꯃꯠꯇ ꯅꯨꯡꯁꯤꯕ ꯐꯥꯎꯔꯨꯗꯦ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯍꯦꯛ ꯃꯄꯨꯔꯣꯏꯕ ꯐꯥꯎꯕꯅ ꯃꯍꯥꯛꯄꯨ ꯊꯥꯖꯕꯤꯈꯤꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯤꯑꯣꯏ ꯑꯃꯠꯇ ꯊꯥꯖꯕ ꯉꯝꯈꯤꯗꯦ ꯑꯁꯨꯝꯅ ꯁꯨꯝ ꯂꯩꯈꯤꯕꯅ ꯃꯍꯥꯛꯅ ꯆꯍꯤ ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯃꯐꯝ ꯑꯁꯤꯗ ꯕꯪꯒ꯭ꯂꯣ ꯑꯁꯤ ꯁꯪꯗꯨꯅ ꯂꯩꯈꯤꯕꯅ ꯉꯁꯤꯗꯤ ꯑꯃꯨꯛ ꯊꯦꯡꯅꯔꯦ ꯊꯣꯃꯥꯁ ꯑꯃꯗꯤ ꯊꯥꯅꯦꯜꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯄꯇꯥꯅꯤꯒ ꯍꯧꯖꯤꯛ ꯕꯪꯒ꯭ꯂꯣ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯐꯦꯟ ꯃꯊꯛꯇ ꯃꯈꯣꯡ ꯌꯥꯟꯊꯔꯒ ꯐꯝꯂꯤꯕꯤ ꯅꯨꯄꯤ ꯑꯁꯤ ꯄꯇꯥꯅꯤꯅꯤ ꯋꯥꯔꯤꯁꯤꯒꯤ ꯃꯊꯪꯒꯤ ꯄꯥꯔꯠ ꯉꯥꯏꯃꯤꯟꯅꯁꯤ